नुंगसिरबे चिलेनाउसिंग ngasi de khoi punna ani ba mi bunna hetpi ganu haiba gi matangda asem go wari makhak punna khangminasi Hazrat Thanwi rahmatullah alayhi na mahaki bayan singda wari ama ibiri madudi yamni ina khunba nupa ama lerami hairiba nupa asi nongma mahaki nupi ga loinana chak charame chak enjang su yamna ning thijana semlami maramaduna yamna pamna amasung hauna chanabagi damakta phamlami tanja aduda ani ba nupa ama thongjinda leplare chak charingai matamda ani ba lakpa adu makhoida nungaitaba ma faurami maramaduna makhoina ani ba nupa adubu sei thangduna yamna chopna tanthokirami nungsirbe chilinawsing asigumba mawong asidagi Allah Taala na ikhoi bu ngakpi boisano kariguma matamda miyoibagi amal lamana Allah ge asabu ehnabagi maram oi tawigum masung matam khara leiraba matungdadi matai manawadu matchana raktre amasung khatna chaina dunata leire mamaidadi talak pibagi thak phawba yorakle maramaduna ina khunba duna mahaki nupibu talak pikhre talak piraba matungda nupi adu mapamda laklaga iddat phamlare iddat suraba matungda nupi adu atopa nupa amada nikah sonkhre ani suba nikah soliba nupa adusu inak khulami nongma numit ama nupi adu mahaki ani suba mapuroibaga loinana chak chaminarami chak charingai tanja aduda ani ba nupa ama laklami nupi aduna mapuroibada hairaki aingonda thodok ama thokre aingonda Allah ge asawba lakadra haibagi akiba poki maramasina lakliba ani ba nupa asida karino khara pirukhige mapuroibana khumlaki piruro nupi aduna ani ba nupa aduda karigumba khara piba thoklakpada thongjinda leplam liba nupa adu mahaki hanagi mapuroiba adu oiramle madudagi nupi adu angakpa charami amasung changlaklaga mapuroibada hairami ai ngasi angakpa thodok ama thengnarure niba lakliba nupa asi aigi hanagi ipuroiba aduni mahakasi yamna ina khunba mioi ama oirami nong mai khoi ani punna mawong asum tauna chak saminaringaida ani ba nupa ama laklami lakliba ani ba nupa aduda mahangna chai thangduna tankhirami madugi fal oina ngasi mahaki phibam asi oiribani ani suba mapuroiba aduna hairami ai nahak monda madudagi hen ngakpa wa amasu haike madudi nahaki ahan bana puroibagi manakta ni balakhi banu padu ai hak isamakni nungsirabe chilinawsing munna khanthasi madudi Allah Taala na ahan banu pagi mal dawlat adu ani subanu pa aduda pina biraga ani subanu pa adugi laira nang adubuna ahan banu pa aduda ohenki Allah Taala na sigumba fattaba asidagi kanbi boisano maramaduna ani ba mi singbu chaiba thangbadagi yamna kanna cheksin gadabani karigumba matamda chaiba thangbagi darkar soiraki madugi su ulmana ayaba pibiri adubu chaiba thangbagi thak adu yaudanaba kanna hotnagadabani yariba makai piraga halanki gadabani Allah ki habib nungsib rasul sallallahu alaihi wasallam na masjidagi kanbina ba haizrami e khuda atopada awaba pibadagi kanbina ba haizari hadis asigi ani suba arthan asini nasagi chana badu asuk chabagi hainabini haiduna akakna ba chang thamloidabani numit khuding asuk chadaba yade haina thamloidabani karigumba matamdasu khar khajik hantharakpada awaba oidanaba tanja adusu thamgadabani maramaduna Allah ge nabi sallallahu alaihi wasallam na habirami mi amage changna ani gi changna mari aduga mari gi changna nipan gi oki Allah Taala na mahaki rahmat amadi thawzanna masigi aseng ba hakikat adu khanghan bibo oisano